Hello, every good evening. Welcome to Manung Hutna, a 360-degree analysis of news and events. Manung Hutna the Mampunu Mutaram Noksake. Maruina, Kogi, Tonganba, Kogi, Susing in Marakta, Manipurgi, Haziko, Lance in a Maramwerga. Hazik, Kogi, Tonganba, Manipurgi, developing Matang, Mari, Tonganba, Kogi, Manipurgi, Oirapayaba, Madi. Tungi future da kari oira kata ge haiba gi masigi khana bagi matam se handa ki chahi ni gi lan sina maram oiraga manipur da khoi gi sumna da gi lan gi oiba manipur gi oiriba wathok amari manipur gi hajik oiriba khoi gi government ki manung da laiba crisis myam se khoi gi chahi lisang sina chahi ni dum nei naraga lakpani ado khoi laiba myam marak sida khoi gi manipur gi khoi gi praja jing gi future jing gi generation gi amna mathok da ba topic sing gi marak ta khoi na hajik manipur da hajik khoi gi single use plastic gi matang su yam achobu issue ka oiribane aduna ngasi manipur da single use plastic se thingbagi ngarang nahan april gi tarik tara ga manga dagi manipur gi tongan tongan ba department sing yaudna maruina khoi gi department sing se khoi gi directorate of environment and climate change amadi khoi gi imphal municipal council loina na manipur pollution control board yaudna manipur gi khoi gi lairiba maruiba market sing mafam da single use plastic sing thigat pa amadi thibo homba amadi phaba punbagi wafam tongan tongan penalty pn ki bagi wafam bolere luri wafam de manipur gi single use plastic policy si hana mamang da su khoi gi manipur gi khoi cabinet na phangkraba mifam amakakda masi pukhatkiba manipur da single use plastic si ban tawrani masi tangai fadana ban tawdaba yadre masi jina khoi climatic change da achoba effect ama pirakpa amadi khoi gi masina khoi health hazardous ohelakba haiba maram mayam nattaba atobo tongan ba maram mayam khakna manipur gi plastic policy manipur sarkar na sem khibani adubu manipur gi plastic policy se ngasi phawba thabak oina pangthokpa ngamdana lakpase masi maksu am laibak thibani tawadabu ngarang an haukiba numit kharni gi manung sida manipur gi plastic policy nau namung amend tawba hana chana giba amendment masi khoi state cabinet adum pass tawkiba leiba targa su matam sangna masida gap leigiba masina maruina khoi gi imphal manung gi mayonda manipur da hajik plastic sina bagi chang hengal pa mari khoi garbages amadi khoi turian gi mafum singda phata hodi langselakpa hairiba mayam sina maram oiraga khoi gi tongan ba khoi ising chawna lakpa matam da phumjan gi ba targa ju waste management gi kanguna hairiba ngasai gi plastic si adum tholak bagi manipur gi hajik oiriba fibam sida am chawba khoi climatic khoi gi impact bi ba dum ba wafum khoksu oiribane aduna maruina khoi gi manipur plastic policy 2022 laikre adum po ngasi ba penalty pi gi bagi wafum laite penalty si am sengna hair gade karigumba khoi plastic policy gi masi gi matungina kanagum xyz amna plastic yolam natraga masi gi marketing tomba thengna gade hairiba mioi sigi mathakta 1 lakh fawba penalty fine pen ba yabani at the same time chahi mangagi jail phawba thamba yabagi adugi amendment laibani tawdabu ngasi phawba hairiba khoi gi act sing se phajana masi mapung oina ground level pangthorak tabajini adubakpo khoi gi manipur nataba atopa india gi state chingi manung da su plastic so khoi single ban plastic use policy ji yam phajana chanaba tongan ba even manipur gi natana khoi atopa northeast ki state like khoi sikkim gumba agartala even nagaland phawba yam phajana chanaba adu lamam khak oiribani apart from that tongan ba khoi india gi choso state khoi jammu and kashmir amadi khoi gi himachal pradesh na chingba jharkhand tongan ba rajasthan chingwa haibu lamsida single use plastic se makhoi gi government na am phajana khoi gi rule ji phajana ngak na chatnabagi adugi wafamakti uri adu manipur da jik nahona hajik nauna paikhalai ba department ahum pulaga paikhalak pa khongthang sida masi karai phaw mapung phabu ngamudori bino hana chana gi ba leiraga jo hana mapung phan gi da basi handak channel ga dawriba plastic ki policy si single use ban tawbagi masi chanhan mangam ga dawriba haiba wafam duni adu maroi nga se ekhoina khana jagador topic si ban on single use plastic and topic se hek akhoi mari leinana lengsen birabasi oza Waikhom Anand Meetei ni President Workers Union Manipur gum Anand, a very good evening taram uksage aruga mathang lengsen bero oza Dr. Waikhom Roshan, Member Secretary Manipur Pollution Control Board jawasu taram uksage. Welcome to Manung Hutna. Aduga matai thangna oza Ramananda Wangkheirakpam, Environmentalist. So I welcome all the guests on Manung Hutna, ban on single-use plastic. So on behalf of the Pollution Control Board, oza Dr. Waikhom Roshan da dumuk lecture ge. Aduna oza basi khoina yamna maru iba khoi pukhate yada ba dum wafam kaksu oire manipur plastic khoi single use ban tawi wafam je tawadu mamang da thingaga leiramba manipur government na su laukthokro even india gi khoi gi prime minister Narendra Modi na bhawba masi khoi haukiba 2000 masi gi 22 gi july gi
तारीख अमदगी मसी इफेक्टिव होइना मसी इंडिया की अपन मोइना थिंगनी हाइगी बगी वफम फाउ लय अदुमपु मणिपुर गुम्बा पिक स्टेट सिदा अखोई एनी अखोई रूल नत्रगा एक पास तो किबा तारग मसी क्या चना दबगी वफम लय अदु साइ वाइसे होमिना करी करी वफम थंबे कोई प्लास्टिक वेस्ट मैनेजमेंट रूल्स चुमी 2016 द फोम खरे अदे सिंगल यूज प्लास्टिक आइटम थिंबगी notification 2021 ge da phong re aduga with effect from 2022 na amana chanabadi leikre adugo hojiki akoina hariba koi drive nung chathaba khota ba hana so dum tawgi adu koi gi thing ba chidang koi gi effective ioi oi da ba gi question se adum akoi su khangi ko adubu handak inong nong na koi gi environmental compensation na ama central pollution control board ki guidelines da ama hapchilakpase asai 1 lakh fine toba imprisonment aduna yamna worse oiragasu adu manataba akoi gi environmental compensation regime na ama plastic waste violators sing se waste management rules violators sing se haibadare sigi ama regime ama phongakpase masi chanabani nakhoidasu implement tobasu kitang line tholak bai tare ko drive chathabada kari penalty pini adegi kari tawni khoni si yamna streamline tawna tawrokasida khoidasu kitang nungai jabam su yaujare aduga drive sisu ngasai gi amu haurase na asi government su khoidasu 15 April sigi hauroina lepagi sumaina direction nam su lei aduna masi mayam si tawraga khoina drive se mu chatharakpani adegi national task force na su manipur gi si drive si tawtre sumaina si mayam se ongtang amwana hingala loina akoida direction pibu mayam su lei ko si mayam si ki khallaga akoina hojiki drive se mona chatharakpani aduna hojiki wena akoina fine pi gi leiti khote da 15 April legi chathariba drive se di akoigi environmental compensation si zuru impose to hawrapani okay ado akoigi environmental compensation se akoigi stockists amadi distributors sing da akoi impose to hawre ahan ba wena fast violators sing da rupees 2000 impose to dum hawre akoi hojiko ahamba nimita su khoina dukan taru akoina single use plastic item ji yon ba thengnerami makoi da dum environmental compensation akoigi rupees 2000 je dukan khuding maki adum khoina impose to jagre adigi mogi item sing moina yolama item sing ju akoigi concern Imphal municipal corporation na phaduna season mi mopi duna madum mokhona jum pu gre ko smana adum drive sing chathara pane do akoi masi ongtang ohensi ena akoigi pandam ni akoina thamjari ba jiko single use SUP item si ongtang masi ongtang manipur degi akoigi aini yada ba haitare ko masi ongtang eradicate tawbugi pandam dene akoina adum ino no changhin jare si okay aduga Dr. Sanswai matang jida akoigi plastic si maroina akoigi daily practical utility haibare yamna maroiba posak ong gaksu ai aduna masi akoigi completely ban tawmo tabna masi gi negative consequences sing je kamaina oi achide mayam gi kitang ko aina su yam toina su sigi platform ja haijagre complete ban na ti akoina uji drive satha jari se single use plastic item ban single use plastic item every type of single use plastic items ban to na ti some identified items khar lei ba india government na pi ba maduga items tu khakte ne akoina ban to jari se adu as some items try pan gum lei ko akoi plastic waste management rules 2000 amendment rules 2021 hari se madugi items sing ju na akoina ban to akoi complete ban to ra di life si kamaina lifestyle si kamaina hongba yani ko adu masi akoi environment da kitang load se handana ba wari ni adi government sina plastic waste management sida thadari paisa je haiba yame ba ko masi thadarabni na masi management to basida akoi environmental load sida handana ba na some type of items khara item try banung si masi identify to masi madi thingasi hana sigi india government gi management concept lo ba decision na mani masi da akoi loina mak plastic khuding loina thingmana te hajari ba okay aduga sigi matang jida akoi suitable akoi alternatives sing di kamaina ubi alternatives di mayam leire ojiki single use plastic item thingba biodegradable bags amte yaudi ko adigi clothes na saba carry bags mayam su leire ko sum mayam leibni na alternatives di mayam option di leire adugo mapande so ji compostable items mayam su lai ko adu kitang body rate tu kitang hengali aduna heta mi mana affordable oidaba dinate adum masi adum thangai hina public na willing oiragadi ko akhoi da masi bu tawdaba yade na khallagadi masi ira line adum concept si akhoi gi thing masi ngamne na khalli akhoi na tawning da bam yawragadi ko oiroida koloida masi fail oigani na som da chakhragadi masi gi akhoi drive si jo handak su fail oine ba ko ada masi akhoi na ohening ba ohenga do ba akhoi gi will power am su changi
Okay. Aduga Hajik Manipur government hybrid Hajik Manipur government gi oina di Hajik se totally Hajik se koi loinamak paralyzed or like department khara local phuse masi karai phawba masi koina hana mamang da tawgi bada oihogda sing do Hajik makha dana chathari basi da kamaina masi kari expect tabu yai masi akoi organize khalli ko koina su yam kana determine su tawi oina bu khanjari ko fine impose to basima adum koina compulsory oil le ko akoi guidelines piramnina akoi fine ji su amada lising ani ni stock ki some distributors samna sumba plastic items ji yolamagadi season memo pi badana ta season policies to bunna ta akoi lupa lising ani su fine tawduni mathang violation da lising manga ama fine tawdin third violation da ma 10,000 fine tawdini ko environmental convention pi dorini madiri hanjalagdi even ma gi shop license ka kadoni even ma police complaint book tawduna file tawduna ko admaina tawgumba mayam leidi ko sum hanjalagadi da masi mayam si tawragadi kitang di akoina sum besi drive sida safagadra in khalle okay ai tiana dum lak sarge ai makhata na ai uzana dum lak dum tawjoge uzana maruina akhoi gi hajuki leiriba sigim ba akhoi plastic use amadi akhoi tongan ba akhoi waste management lak ma damjida akhoi manipur gi akhoi municipality ju achoba thudang lorong mani khale sai mtek sida adon hajik oiriba fibam jida koi municipality ki na kari role lairi swai matang sida aduga hajik akhoi gi wom gi hajik maruina akhoi gi manipur gi akhoi gi am chaw ba thodang lawiri ne hajik se aduna hajik oiri ba fibam sida manipur gi imphal manung gi mayon da yeng matam da su adum akhoi gi municipality na tawga da mathau sing ju kya tawbo u da ba adu ayam ba akhoi gi organization amoin laibiri ba wom gi maikide gi dum imphal manung mayon seng ba khot pa mayam khog gi thengnari adu laiba praja mayam sida kari kamain tawga ma khoi ji awareness people gi program ju thoidok buri kya akhoi gi Manipur ji chatnabagi wafum ju udaba saiwai duri kamain thambi thank you asengbadi agi mota thamda wairagadi ojik chai riba amasung plastic single use plastic thingni haidana thinga ibasidi yamna chumma ba khongthang amadi dum oire masina problem lakodagi NGT na pibo order amagi makhada state government gi magi cabinet decision lawaga laine government ri decision am lawri haitare problem se ainu uzabadadi municipality ki wa sunatre NGO singi wa sunatre kanapta ki wa sunatre akoi gi solid waste management rule 2016 da piri ba magi principle lama yauri madai da public na logo da ba thawdang ama my waste my responsibility haibam yauri my waste my responsibility se masigi mindset se da akoi gi behavior je change to wangam draba antina na ales adu bawbadadi kayam kuina drive to doino aduga karam mathana na karam karai da phaga doino yam thi lu ba moiba ya awa koina khanjabada adu hujik se mi singsina dustbin orasu sejena ge haibasu sejena roi dustbin dona magi banata chenjal haibagi mindset amada behavior amda thabak taw agadi masi IMC gi mi orabasu NGO orabasu masi yaro da bam laiba aduna ina khanjabadadi mayamna dum waste management gi da dum mayam tabiram gani source segregation se masina quite han ba waste management gi asoba magi responsible oi ba pot amani source segregation je tawba kan da ai imung de hawi aingon de hawi mafam du da tongan ba scheme su magi awareness mayam su pi koi gi patra ani thambiyo asot pa ma akang ba ma masigu masing se koina ujik se kaya follow taw da ba miyam sina dum karigumba amada khan ba du madu tawdra kan da di amu aigi yumda khomba kangmu du laktra kan da di yumda namthira panina sorok ta dum lakpa asu mai pot am lai adu masigi khoi hairiba segregation je tawgra kan da di masai compostable loiba and biodegradable oiba sing tu na patra ma da hap khar kam ko gubjana lagi ba atai dry waste sing tu na sahi ma tham ma bawda sahi ma da mi magi magi per capita kano haitare production haitare producer oirimina madugi du thamma ma tam nam thiba ke do buji po oidana ni bora ani bu thamma su keso tawroi and wet waste sing si tongana thamgi ba du gumgi mo ngam da lakpagi post na ne na khale aduna masaida IFC bo oisanu aduga NGO bo oisanu osi tawri busidi waste transport to bani digi transport to bani haitare Imphal city mayon dagi lamjeng na transport to thopane aduga masidi management gi pot ma di yaudri ba ti waste management sidai da akoi gi mari lena ba government authorities sing cabinet na garep lobiri ba nahan haijan hana lairi ba act to gi makha da 1960 ga ai ko mo ram ba yai akoi gi kano gi environment protection act se
masigi makada waste management rule 2016 je la ini ado ita ek wala ba pot amagi rule ma la iba siki matungina chathara kada magi management haiba pot ama yauri se masidai da government a chau mi yeng ama thamba sidai da kai to ba yage hujik aikoina masigi da to ba yaba se aikoigi wakhal da aikoina thengna ba practice da aikoigi practical point of view da haije ba di miyam sidai da keno makak ithilam ko pibam sange karba ithil west entrepreneur haiba group ama tholapa ngamna bagi achoba motivation to bum sange masigi west entrepreneur je tholok na bagi motivation je tawla matung da masagi west solid waste management rule 2016 cm ji pandam ma thami bado adu mai pakla kane ba hariba pandam se kari pandam thamge da khoi to channelize west to well haiba ne ba solid waste management rule 2016 je sebagi maram je to channelize waste to well samna ha circular economy ama establish to na bagi lambi mo oi haitare so circular economy mo orakna bo hona bodudi kanana oi halakani west entrepreneur na group tholakani west entrepreneur je tholak pa phawrak na bagi some activity khara government gi mai kai de some establish to bo sangi madugi poto la ka da di mi sing se sai amot pani oi paisa oi urani amot pa se paisa oi uhalapam sangi ba masigi awareness se lupa lisama laibada lupa marifu gi thabok se awareness ta thada biba ade masigi atai 20% sibadi automatically generate tawjara ne ba koi khanjabada 80% loi thada bibo west entrepreneur tholok na bogi magi awareness bibo se dum thada biba aduga asugum bagi porama lai aduga amoram dai kai ningai ne na khale koi mayam sing si koi ju yauna pona maksu lai ikai ningai ne na khale koi ziki 21st century dai da sunita william bukta 9 months space ta lai roga no da art purak ngam khaba ai yana kha da laiba plastic se manage to ngam dre na ikai ni ngai ne swai gi mindset dei da wakhal khallaga swai gi mindset sidagi padam loroga thabak to ba roi matik da akhoi gi department gi responsibility government gi responsibility je kamaina ubi dai matik government gi responsibility je aina khan da waste management gi lairiba policy to da state ki policy ma hojik kamaina laige lairiba union government na piriba ministry of ministry na CME rule do adum follow tawni haida adum lawraga lairabra natra madu amu ratify tawbagi mathau taribra ratify tawroi daba adum hana ek ona chanaba laihiboi taradi madugi preparatory management ni preparatory te kari kari darkar lege mase public responsible oi haramnina public responsibility lawna na kari kari activity lawkhada na bagi thorang lairabagi haije te kodam boina west entrepreneur si lake hai taragadi magi west mayam sing raw material or kadoine ba industry tawna bagi industry ki raw material or kadoine ba industry ki raw material or na bagi industry me establish tawge hai ta gadi one time maonda capital investment su mathau tari ba magi machinery lai bodo khopada mayam hai bodo mai loan system da pi gera kani system da pi hi gera thoni ba west entrepreneur mayam se masidi thokpa thola ba hata pi bi rosini aduga madudiga masi dum monitor tawraga namdana tawhan gi bakanda state ki department gi laiba mayam sing nan policy ama dum sema ya na khale adong asi bok di waste management gi policy ji gi matung da masi oi batung an budget state government gi tongana laibra de khangde swas bharat mission ya na khara dile ngadra aduna taba state ki oi ba isi mathi taw da yadra mani masde waste entrepreneur chonga di sama di ko state ki pathokani haiba gi yamna committed oi ba masi ko wafam na I thengnadri ji phaw bodati okay aduga oda maruina akhoi waste collection gi activity have dare madigi akhoi cleanliness drive ki activity je haji paul masiki random frequency je kamaina lai haji so week one trip per week I do ni adu tuji chali basidi week amada trip am chatpa amumuk tani chalis okay aduna haji oi film jida ji waste management amadi akhoi cleanliness drive su yamna akhoi gi frequency yam name have ni haji oi film jida adu name gi maram je akhoi gi Manipur government ki akhoi gi activity si wat pana oi doira natragana akhoi gi department sing si masleida yam ka hen masleida involve to tabagi lairiba akhoi wung gum natraga atop atop lairiba akhoi workers union atop mayam khusu lairi ado sumaina man lai si matanga akhoi gi tawri busin che loi voluntary organization sing na tawbuni mase government gi makhada tawbuna te haide moina allocation tawraga mafam area dang lobjabani mase gi paisa sina polluter pay principle na malai polluter pay principle dugi makhada IMC na thuiba order dugi matungina door to door gi magi waste collection se ma thama da sung lobo ko paibam lejeri mo order ma thoi hai tare adu order di matungina haire NGO tu na tare area da madu collection tawba
problem se kudam boina Imphal municipality municipal corporation gi one number 29 21 hairase one number 29 21 state da 2001 gi census ta magi total household kya lege ba 5000 hela wona ba aduga huzik se current maduda NGO thabak tawri baduna waste collection tawri se masi 800 ki consumer haitare or waste polluter se 800 khatare bre start tawri se but adug NGO duna transport tawri se na 5000 household gi ne ba adrida weekly tawbodo how machinery ade labor charge mayam to pira kanda maduna su mit tawbang mamda su dum yawri ba then daily collection tawba kanda su daily se tawre khala sine ko daily tawba kanda tata ni thawdori ba adagi masi ngasi khongki bodu sinale haye ngasi kg bu thomu da haye di cm thang ore ko ya ba masi economically viable ore ta ba practical ore ta ba kharsu yawri haitare anyway madu de daily gi bu khomasu NGO du de oijai yum chama khomam do haye ngal ga yum chawga khomam ka ne ba adu gi yam phaba pone ba tai ma song madu de inform tori ba biam do miam gi responsible am lobi raga isa ji minam da ba ai we kan oide card holder oide hai ba je chala card holder oi bi ba 5000 household gi 800 thol aga di kramaina adu NGO de hingni hai ba hang adu hum ne khale swai mtang ji akhoi Manipur gi umthong khuding dagi masi akhoi gi makoi gi oiba voluntarily tholak da ba family am lei matam da blub oina dum waste management ji tawhon garaga ngasai gi salari ba akhoi gi company natraga farm ji makoi da hena akhoi phibam sokjalak na gi maram zo dum oksudum thengna da nate anyway thank you so much ai Ramananda akhoi gi maru ina environmentalist am oina ji waste management amadi plastic ban gi matang ji di amna maru ba akhoi gi subject am jo oiri swai wai sida ado Manipur gi haji oiri ba film jida akhoi gi waste management gi masi gi part si da have that si swai wai sina akhoi Manipur gi environment da amadi climatic changes da how far can affect to gi have da doi wai de hobunus अखोई टॉपिक से खितंग डाइवर्ट तौगिबा माले कनोदा अखोइना खनदोइसी सिंगल यूज प्लास्टिक्स हाइबगी पोट दुनिया दुगा बैन तौबा फाबा खोटपा हाइबगी अदबु प्लास्टिक वेस्ट मैनेजमेंट सी ऑन ओवरऑल वेस्ट मैनेजमेंट की मखादा दी लाक्तोइनी हाइबदी अतोप वेस्ट मैम से लेदे द प्लास्टिक खतंग फोकस तौरगा तौबा डिस्कशन जुदी ओइदिने बट होजि अतोप खितंग डाइवर्ट तौवेसु हाइ बेयाय हाइ देसु याय बट ओवरऑल मैनेजमेंट की वाइदुनी अदुगा अदुगिदी इम्पैक्ट टू मा लाक्त्रिङैदा आइगी वखलददी सी मतंग सी इम्पैक्ट टीवी दसु यामना तोइना खनरबा सेम पैनल ममांग दसु अखोय अनि हुमलक सु सिदा तौखरबा थबक अदुगा सेम डिस्कशन नि आइदी होंगद्रिबा मची लेंगद्रि हाइतारे कनो से अखोयगी सही आर वार ममांगदा हाइतारे लान ममांगदा खनगिबा पोइतो हुजि होंगद्रिबा कितंग होंगबाइबु हुजिकी एनवायरमेंटल कॉम्पेंसेशन रिजिम हम लाए हाइबगी वारी दुनेबा अदुगा अदैदा सिगी पास तौखिबा नुमित जो मसी अखोय खा फमे अदुगा चही खरा फारे 2022 दगी 22 to 23 अदाइदि फमकपुदुना हुजिक खरि कुइरे अदा करिनो करी एक्सपीरियंस लाइके हुजिक पोक्ता करिमता तौरक्तबा आइदि मदु इफेक्टिव अम ओइदबसि करिनो हाइबगी क्वेश्चन अमा अदि लेबाक मियामदा चमनबा खंगदबा अवेयरनेस की मसी पोची यौदबा माले मयामनसु अखोई पोल्यूशन कंट्रोल बोर्डनसु मयामनसु मदुगी पोची खितंग वाटपा माले मीडियानसु फोकस over दरकार लेना खले अखोई एक्जैक्टली सिंगल यूज प्लास्टिक बैन तौरसि करी आइटम्स नो हाइबमा नत्रगदी मयामदा अकीबा तुजुंबमसु फावे केनो प्लास्टिक याउददी हुजिकति हिंगबदि ngамद्रे अदुना मोइना इचम जमना हाइबदा अखोई प्लास्टिक स्टिक्स को प्लास्टिक स्टिक्स फॉर बलून्स अखोई बलून की मखोकुंबा अदगी प्लास्टिक फ्लैग्स को इंडिया की फ्लैग वगैरह अमा फ्लैग वगैरह अदगी कैंडी स्टिक्स अदगी अदुदु मखरा याउरिबा आइसक्रीम की मखोकुंबा अदगी जूस की मचा जूस तो अदैदा हुजिकि दम प्लास्टिक से दम फंगी इराइ लाइन फंगी अदु चीदा ओन्थोमने हुजिक प्लास्टिक दु ओन्थरे अदुइ तौदना मचा मैम 100 माइक्रोन की मखाद 100 माइक्रोन हाइतारगदी अखोई मियोइबगी समसे 100 की एवरेज 100 माइक्रोन मुई अदुना अखोई मियोइबगी 100 समजी दिगी हना पाथबा हाइरिबा आइटम सिंगसे बैन तौवे हाइबनी अदु मसिगी पोची सेम रिपीटेड ममांग द हाइसिगी बजिगी रिपीट तौबोइना अचौबा कंपोनेंट मयाम अमा वाट हौरे
achauba corporation achauba say for example packaging whole fast moving goods ki FMA kan haiba mogi kogi dukan di yoliba packaging ma'am wale imagine gi for example packaging ma'am wale adu daba atopa plastics mayam ama hena pollute ba pot di lehore kagino da adai da in the center da lobby to bangamba hena paisa piba ngamba adugi pot stage adu mayam dudi loin lehore sigi haiba item sing sidi lairaba adigi dukan macha macha yamna chawba entrepreneur nataba kangbu mayam sina tawba whole kano se mo lobby to ngam da kangbu mayam sigi livelihood mayam muthat toine sok toine sigi losina aduna sigi losina there is nothing to celebrate aidi masi losina kana ni ga di khalaning de hai tare madu first point ai wakhal di kaino da achauba sector ma lehore number 1 number 2 masina karai da kana da soke have matam da masigi ban lak matam da moina downstream da high downstream da upstream downstream stage end user da kana kana hujiki haiba micron hadiki micron kana sine hema da street vendor gumba dukan macha macha ta gumba bari am hongna leiba ngamba plastic sing se adugi upstream da leiba haidi manufacturer producer high importer mayam si more or less moi se policy da yaw taragasu anuba amendment da yaw taragasu moi di more or less scot free neba haibidi moi gi system do adai da attack tawgada bada adai da hena mathakta leiba gangbu do mathakta achau ba company corporations ma plastic ki producer plastic sinerba hena sinerba mayam sidi out of the picture neba so there's nothing adugi worry say very clearly masi ain khatang haiba na there different analysis all over India da masi tawraga leiraba pone aduna hujik yam kannaga tawrisi kano imphal da kaida mafam atuba district khara da su mafam campaign tawna khotna sarkar na tawraga mayam tawsi aingon ai isagi haizaraga di madai da celebrate tawningai masina oini haiba pote adumadi udre adubu discussion tawda yadaba sigi view perspective se hap taba yadaba adu hojiki akoina moina adum pollution control board su dum khangani masi posi extended responsibility mogi hairiba mi puthoiba hena puthoiba say for example mogi category level for example ligla hairo ligla bottle si thae thaga mailupa 13 pi do aina thaani adugi langse khrani ada magi hujik producer iba mi dudi hena moidi quantum achau da tarok toini dukan macha macha pham dudi fact and neba at the end of the kano de magi cycle the plastic cycle the ada mathakta kangbu si moida responsibility more comprehensive framework responsibility ama more tax lorga adida tawda thabak ne tawdidi adubu moina cost ma externalize tawre environmental cost externalize tawre moina moidi yon khar lore adudagi lupa 13 sina isingsu possibly public oram toini underground water natraga turen gira kanom tawa ama adusu private water nati hariba at the same time hujiki haiba plastic sigi kosi plastic tuna magi bottle yankhai chama lak ma mayam sina turen da natraga pata natraga forest sol kadaba tung koina sol kadaba adagi kona microplastic ola kana aduna sol kadaba health impact la kadaba kho kadaba mayam si madu completely scot free ne adugi se komaina all India and globally da Manipur da local area da komaina madugi du handle ta wadaga has it needs some more koi political will ma changi hai bata aduga loina nine hygienic badi issue di am chawi yamna layer yam layer Manipur da di waste management se fail ore complete failure ni swaida sarkarna fail kyam oige da moina ngam da thabak se akhoi NGO kangbu de thadwari ne akhoi sungdong tawning de moidi responsibility loaning de sarkar in fact sarkar di fail ore bani sarkar fail is a waste management ju completely collapse ore bani very clearly prasad so haizer is ken aduga moina tawgada responsibility sarkar akhoi khalaga department semdana mayam semdana moi mayam ju tolo pin tor madugi system du create tawna ba madugi responsibility lawna ba system create tawna ba structure create tawna ba institution to strengthen tawna ba tawgada ba thabaksi NGO de pithore NGO rehara mamang si mayam wari sanagram ni NGO na collector bisisu moi su train do nate moi si masana paisa leizada loan lawdana khotna truck ariba second hand ke paisa khaina lawraga phatawa mayam oro ta da lambi da adagi aduma se leire aduna
moida equipment piba proper equipment kongkhatnaba khokhatnaba kaim leiba nate adu mayam khangbiram yumda lauraga kaksim laga akoina ngam pithokhibane that is one issue aduga comprehensive assessment am changje heba ani subada am important eba waste segregation haise waste segregation of pambi the womb gina panbi se waste segregation si tawdabadagi Supreme Court ki instruction ki tawdabadagi Manipur government da 200 crores e fine tawraga leiraba thabak le hojik se okay akoina di hairi my waste my responsibility ai madu yaning de keno da responsibility is at the state structure ma create tawdaga da aina segregate tawta su at the end of the day collect tawdoriba system of do laktragadi kamaina truck tongan laktragadi natraga yod ki plastic ki adagi atopa different kinds of waste wet waste ki tongan laktragadi ko adugi issue chawum leiri segregation tong oh haibisi am kuirabani sungdok tawdabani adugi will power so leitaba political power so political commitment so leitaba masina kamaina tawge da bulap hapsale kari no mazede poison de kari acid de kari ki everything hapsale made the mercury de kari loi hapsalaga kai da pui lamdeng da ato bom hom ju khar bi leire aju lamdeng da imphal gi si lamdeng si complete collapse ho sik leise lamdeng da leiri si husik se ching kano se waste map ja khoi gi ai isa gi waste chawno lamdeng da chalaga masidagi kamai tawge da madudai da waste to energy plant na amale waste to energy plant ji masi map ji mai tharaga energy puthokpa one adu fail ore mayam da sakana haidok tabai ma wani wangdari Manipur government yam kanna de honar madi male adu totally fail ore entai totally fail oi bai se dum kano ju pollution control board na haibir pa yain khale ado aina chacheru badi akoi gi field visit di madu fail ore aduga fail oi bidna kai ta kai madu gi su impact tong anbam lai sakra whether waste to energy plant si effective oi ba waste deal tawna ba mechanism la haiba oibra oidabra na tongan ba thamgraga hojik lamdeng na kyam problem orage da waste sum pile up tawdagi madudagi tholakpa mahi hairone mahi is an agricultural mogi logi manung da changaga fit manga tawthabada yadre manung da phattaba magi machum no chendare adagi moidagi tholakpa stream khara le turen da nambul turen da taba nambul turen da hojik madudai machumji nambul turen da tare hojik ek photograph evidence laire but test out na khot na koi tawno ba tawri independently because Manipur sakari kaimo laudi moidi mayam na tawri bra tawda kaim khangde moi kaim su moi isa na wom lai tawrsi law na ko je chalaga pesa khaibi wane aduna masi matang di kaim ngang ngai di leite haidi sidi same commitment leitraga di kaidon kadabi tawni okay adoi wai dura khoi government ki responsibility ma khoi yaulok taba government tabom thok thabak torok taba aduna adoi wai kai message pe bining message sai bu kai no moi de message pi dois haidi atopa sector da aijo thabak tawi loktak ki pat ki ngami gi myam tawi adasudum same pictures uyeba aduna akoina khalluriba politicians sing se responsible oiba leibak puba ngamgadaba leibak pu mang da bujik AI da kai da wai sanari ba mayam pithribi sanari better trade war ga tawnari ba mayam sigi mayam ju mayam pabiram gani sidai sa khoina adugi small akhoi gi on small management ji bauta adu commitment bo loaning draba politician mayam khan badi I think madu akhoi khong da ba yaro aduna akhoi pulap ki responsibility ni haidi waste na impact tawi every mayam so impact lamding khata ju na tri lamding na direct impact away wani aduga som da su uriba turen da kai da khoina tariba hujik nakanda nambul turen da uriba film su dum yengbiyo adu masi kamaina tawdage karamba khongthang changsilaga masi kamaina akhoi keno si system ji kamaina onthokadage ase but cd akhoi mingonda individually tain engine badi yaro okay aduna maroina khoi gi Manipur baza me amna hojik se koi popular government leitren lauri tawu popular government ai ju am sengna ga de khoi leiba ki award apa Manipur gi khoi life and security am fazana khoi section na ngak sena khoi ne yengbi buduni mathok dari je aduna Manipur da tongan project me am khak tawgre adu project sing ji karai fawa mai pak na tawgi ba se sumna da gi khoi gi install doramba amari hawdoramba si makha da follow up lagi da gi wafum du di khoi ne make sing urga dum lak pane aduna hajik leiba lamdeng gi waste management
management की मतंग जिसु ममांग दा मसी कोई टोंगान बा बिल में आम खक्सु लाई गिरवनी हजिक लाई वेस्ट मैनेजमेंट की मतंग दा तबदो मणिपुर गवर्नमेंट की मैगेरे की दे वेस्ट मैनेजमेंट जी हम का है ना मकोई की मैगेरे की हम एक्टिव मकोई की एक्टिविटी उरक्तबदुनी ओरिसे अदुना सिंगल बैन मजे अकोई की प्लास्टिक अकोई यूज बैन तौरपसे मसी कदाई फावबा क्या मथौ तारिगे हाबिदुबक्ति अकोई प्रजा में हमना मसीबक याम फजन मसी अवेयरनेस लैतबना मरम ओरगा मसीगी चप चाबा खंगबो अखोई यामना खितंग अखोई मतम चंगबो मतम दी ओइ तवदबो सरकार की माइकेरी डिपार्टमेंट की माइकेरी की हाइबो फम जिदा कायन फोकस तौरगा मसीगी मतम की ओइबा अवेयरनेस याम मथौ ताबो मतम दुने